ꯊꯔꯣꯏꯁꯦ ꯐꯥꯏꯕꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦ. ꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯐꯥꯏꯕꯣꯛ ꯉꯥꯛꯇ ꯌꯥꯎꯔꯁꯨ ꯑꯩꯁꯦ ꯐꯥꯏꯕꯣꯛ ꯆꯥꯁꯤꯜꯂꯒ ꯏꯆꯥ ꯐꯥꯏꯕꯣꯛꯀ ꯄꯣꯛ ꯇꯥꯔꯦꯕ. ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ. ꯁꯤ ꯈꯨꯍꯥꯎꯁꯤꯗꯤ 나게 나서는 싸우는 거야. ꯂꯩꯋꯥꯒ ꯊꯔꯣꯏꯒ ꯊꯣꯡꯕꯅꯦ. ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ. ꯑꯩ ꯍꯥꯎꯒꯗ꯭ꯔꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕꯀꯣ. ꯊꯔꯣꯏꯒ ꯂꯩꯋꯥꯒ ꯊꯔꯣꯏꯒ ꯊꯣꯡꯕ. Hi everyone. Matam kurebay tungda ay amuk lae. Ay video sibi yengbiribo mayam punopu thagat pongpong nukchari. Aduga subscribe tawdaba yaw taraga sunbiramo nungsibiduna adu mayam ngasigi matinjidi yam special oiba haidi nupusi am pok chajadriba haitare mayam di kana kana chabirage do comment da haibiramo. Tharoiga laiwaga thongba snail ga bambooshoot ki thongba chaw na hapine na video dadi chaw na udre Tharoiga Tharoiga thongba charaktuine myam asdaji yirum aina chabdi janbe sum kana tawna hapsan maneba ko Tharoiga leire di myam yam kuina nga kaidoni natra chaborage aise yam kuina sunarore hojisu dum na ba singribo ko idaguli jarine aduga sizu tharoi chaba loisaloraga chaka to guli jana ba ngai leram khonjin ne jong chabaroge yam hauti jani ôi phải nó xin nào mình rồi mà thôi có gì ạ 이 과학이 나게 나서는 싸우는 거야. 이랑 좀 건드리 때문에 비디오 남다오네 봐. 아니 이랑 좀 떠가 그 싸우고 그냥 떠오고 누가지다 보기. Yang kuy video thangata ay loi kaubirama ne mayamna to kaubigano adom hanagumna support tawbiro like comment kaubigano
ꯑꯃ ꯁꯥꯏꯕꯗ ꯄꯦꯟꯕ ꯂꯧꯕꯨꯛ ꯊꯔꯣꯏ ꯑꯆꯧꯕꯗꯨꯅꯦ ꯍꯥꯎꯋꯦ ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯁꯨꯝ ꯊꯝꯕꯅꯦꯕ ꯍꯥꯏꯗꯤ ꯈꯔ ꯃꯊꯦꯜꯁꯦ ꯈꯔ ꯌꯥꯝꯍꯜꯂꯝꯅꯦꯕ ꯈꯣꯟꯖꯦꯜꯒꯗꯧꯅꯦ ꯈꯣꯟꯖꯦꯜꯒ ꯂꯣꯏ ꯇꯥꯔꯤꯕꯅꯦ ꯍꯥꯏꯕ ꯑꯩꯁꯦ ꯅꯪ ꯊꯔꯣꯏ ꯑꯃꯨꯛ ꯆꯥꯁꯤꯜꯂꯤꯁꯦ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯃꯨꯛ ꯆꯥꯁꯤꯟꯕꯅꯤꯅ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯩꯅꯣ ꯌꯥꯗ꯭ꯔꯦ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯍꯨꯜꯂ ꯉꯥꯡꯅꯗꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯃꯤꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤꯗꯤ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯈꯛꯇꯅꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯑꯩꯅ ꯆꯥꯛꯁꯦ ꯌꯥꯝ ꯍꯥꯞꯄꯛꯇꯕꯅꯦ ꯅꯥꯔ ꯍꯧꯒꯠꯂꯛꯄ ꯀꯩꯁꯨ ꯌꯥꯝ ꯆꯥꯅꯤꯡꯗꯦꯅ ꯊꯔꯣꯏꯅ ꯍꯦꯟꯅ ꯌꯥꯝ ꯆꯨꯞꯄꯦꯅ ꯊꯔꯣꯏꯁꯦ ꯑꯅꯤ ꯊꯔꯣꯏ ꯐꯥꯏꯕꯣꯛꯂꯣ ꯈꯪꯗꯤꯌꯦ ꯑꯅꯤ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕ ꯑꯅꯤ ꯑꯗꯨꯝ ꯅꯍꯥꯟꯗꯩ ꯆꯥꯔꯛꯏ ꯊꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯂꯩꯋꯥꯒ ꯊꯔꯣꯏꯒ ꯊꯣꯡꯉꯒ ꯑꯝꯇ ꯆꯥꯔꯒ ꯕꯦꯝꯕꯨꯁꯨꯠ ꯂꯩꯋꯥꯗꯨꯒ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯊꯔꯣꯏꯁꯦ ꯐꯥꯏꯕꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯐꯥꯏꯕꯣꯛ ꯉꯥꯛꯇ ꯌꯥꯎꯔꯤꯁꯦ ꯑꯩꯁꯦ ꯐꯥꯏꯕꯣꯛ ꯆꯥꯁꯤꯜꯂꯒ ꯏꯆꯥ ꯐꯥꯏꯕꯣꯛꯀ ꯄꯣꯛ ꯇꯥꯔꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯑꯅꯤ ꯌꯥꯎꯕꯗꯣ ꯊꯣꯛꯂꯛ ꯉꯝꯗ꯭ꯔꯦꯕ ꯑꯃ ꯆꯥꯈ꯭ꯔꯦ ꯑꯃ ꯌꯥꯎꯔꯦ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤꯕꯨ ꯃꯥ ꯃꯊꯛ ꯂꯣꯏ ꯆꯥꯏꯔꯦ ꯃꯇꯣꯡ ꯆꯞ ꯆꯥꯎ
ꯆꯥꯎꯋꯦꯕꯀꯣ ꯃꯇꯣꯡꯁꯦ ꯆꯥꯎꯃꯟꯅ ꯊꯣꯛꯂꯛ ꯉꯝꯗ꯭ꯔꯦ ꯌꯦꯔꯨꯝꯁꯦ ꯂꯦꯃꯟꯕ ꯑꯃ ꯊꯔꯣꯏꯒꯤ ꯃꯍꯤꯁꯦ ꯂꯨꯞꯁꯜꯂꯒ ꯆꯥꯊꯣꯛꯀꯦ ꯆꯥꯕꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯀꯔꯤ ꯀꯔꯤ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ